Hi ma'am, ngasi amuk anauba mukbang video ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯅꯧꯕ ꯃukbang video ꯑꯁꯤ ꯑꯃꯨꯛ ꯇꯧꯖꯒꯦꯅ ꯉꯁꯤꯗꯒꯤ ꯍꯧꯖꯒꯦ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯈꯪꯍꯟꯖꯔꯤ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯋꯥ ꯉꯥꯡꯖꯔꯣꯏ ꯃꯌꯥꯝꯗꯣ ꯍꯧꯖꯤꯟꯖꯔꯒꯦ ꯃꯌꯥꯝ
ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯌꯥꯎꯔꯝꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯥꯊꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯜꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ